ꯍꯥꯏꯖꯦ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯄꯣꯁ ꯇꯧ ꯃꯃꯥꯏꯁꯦ ꯍꯥꯟꯅ ꯀꯛꯊꯠꯈ꯭ꯔꯁꯤꯔ ꯅꯣꯀꯣ ꯑꯩ ꯃꯥꯏ ꯀꯛꯊꯠꯈ꯭ꯔꯗꯤ ꯀꯩ ꯌꯥꯎꯗꯣꯏ ꯃꯃꯥꯏ ꯀꯛꯇꯣꯏꯕ ꯑꯩ ꯃꯥꯏ ꯃꯃꯥꯏ ꯃꯀꯣꯏ ꯍꯥꯟꯅ ꯀꯛꯊꯠꯈ꯭ꯔꯁꯤꯔ ꯅꯣꯀꯣ ꯑꯧ ꯑꯁ ꯀꯣꯏ ꯍꯥꯏ ꯀꯛꯄ ꯌꯥꯏ ꯅꯠꯇꯦ ꯈꯣꯏ ꯐꯖꯅ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯅꯝꯒꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗ ꯀꯦꯃꯦꯔꯥꯗ ꯀꯛꯊꯠꯂꯒꯦ ꯇꯧꯅꯤ Hi guys, welcome back. Adom yang ngashigi video sidi makeover video ne haidi nahan nauchai masam ka tinghangrabane ba aduga mai masam do ka usung aya da bagi mai makeover je complete oyu yadre ba adugi ngashi se haidi chinju jin balai dukan ju hang de dana ado kakke na khale di kakku ya den su gak kakte ba adugi aido ka ting pura ga mai maningi masam do khara kakthak ke tawni adu idi ma du su kaino masam do kakte ya roi dana aduna kakningai adu my reaction dusu kamai tawe khole do dusu yengse ado myam ngashigi video se sigi tanja se lojaraga yai lifestyle company haina ama leibani ado mahakna haidi ayurvedic wellness products manga puthoeba aduga sigi products manga kaise kai kai no hire kanda perfect glow am lere ionic minerals ama lere perfect active brand ama lere aduga perfect plus haiba ama lere aduga amana woman care haibam leibako ado perfect glow jina kaino hire kanda masi seasonara kanda koi kuchu sengdaba glow leitaba dai uring yam thokpa mahing kaba and after all chahi ga chana na wrinkles ka thokpa se sise phale makada rapada hojikan se mana masing su har gumba yam hapani na ekoi gi hakchang da phangbam thokpa nutritions minerals vitamins ka se yam phangakta na leina gumba am jada thokhali dana ado sigi leina ga ise koina ionic minerals seasonara ga dinga thokpa ngamdoine ꯁꯤꯒꯤ ꯃꯊꯛꯇ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯕ ꯑꯗꯒꯤ ꯇꯥꯡ ꯆꯤꯛꯄꯒꯨꯝꯕ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯄꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯗꯥꯏꯕꯦꯇꯤꯁ ꯀꯩꯀꯥꯁꯨ ꯂꯣꯏꯅꯃꯛ ꯐꯍꯜꯂꯦ aduga koina perfect active brain seasonaragadi koiga depression leiba stress leiba adagi memory watpa concentration ka sum hena phagatpado adu ngamdoine mari subada koina perfect plus seasonaragadi koigi immune system sonba adagi fever gumba leiba dry cough gumba leiba and liver and kidney ka soglakpa ka do adu seasonaragadi ngakthokpa ngamdoine iroi roi bada koina women's care seasonaragadi koigi nupi gi e nungshit sengdaba adagi period chang naidaba and after all wombs dagi thoglakpa haidi wombs ka mari leina anaba singdo adu sunga thokpa ngamdoine ado kai gumba mayam interested oiragadi ai magi phone number so idum hapcharamage yumda su dum delivery tawba yabane and description da su magi details ka da loi hapcharamage interested oiragadi try tawbiyo ado khoi mayam hakchang phana leise ado video do ai hek hobadagi loin mak hapage video horase hello everyone Hi everyone, welcome back. Adom yang ngashigi video se aseng wadi nauchai masam sum ting han ge tawne ba da magi makoi marang yam horam me ba ado ꯑꯩꯁꯦ ꯑꯁꯦꯝꯗꯣꯛꯑꯒꯦ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ loin ma khokdo ase aduga ma do pura semdoge dugi magi makeover tawse naugi chu la bane du ma phone ꯁꯦ ꯍꯥꯞꯄꯨꯅꯦꯕ ꯂꯩꯁꯦ ꯁꯦ ꯍꯥꯞꯄꯨꯁꯦ ꯑꯩꯈꯣꯏ ꯁꯦ ꯁꯦꯝꯗꯣꯛꯑꯒꯦ ꯁꯤꯅꯤ ꯌꯦꯡꯉꯁꯤ yaba ꯌꯥꯔꯦ adudi ma'am horese ado magi stretch latro nang le ito ꯃꯥꯅꯦ ꯁ꯭ꯇ꯭ꯔꯦꯁ ꯑꯗꯨꯝ oh no samje kari no hai ba ne samje mo kari no hai ba post tayo kayo video namda video dum normally magi samje ting han ge taw bane dum ma koi ge ka yaw se ne Makan kai na ngawai ngai nupi gi dress dum set pani khawar ma sin nupi gi dress ati kap pani mo set kaya mayam ang dahil ba nupi gi dress na dun ne set ke shu ai oh sweat nangi sky blue gi khung ko dress am le ram lo jogging ba khung ga go pur ko pul up pin ah khang khang ye thai na pick to ping ngai gi adai shu tha dam ne du pur to ai khang ho ngai tu The motherfucking Eagle. wow wait mama san tong phu kra sira chap post high smile dum post to ga lai chap nai post to ga ha wait ai tawro me ꯍꯥꯏꯖꯦ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯄꯣꯁ ꯇꯧ mama che hana ka khat khasira ai mày cất cái gì cái áo đây ꯃꯃꯥꯏ ꯀꯛꯇꯣꯏꯕ ai mày mama
ꯃꯀꯣꯏ ꯍꯥꯟꯅ ꯀꯛꯊꯠꯈ꯭ꯔꯁꯤꯔꯥꯕ ꯅꯪ ꯍꯧꯖꯤꯛ ꯒ꯭ꯂꯣꯞ ꯄꯣꯔꯛꯑꯣ ꯍꯥꯏꯔꯒ ꯒ꯭ꯂꯣꯞꯁꯨ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯀꯣꯚꯤꯗ ꯅꯥꯕ ꯃꯤꯒꯤꯗꯤ ꯅꯠꯇꯦꯀꯣ ꯅꯪ Nanti, ꯀꯔꯤ ꯄꯥꯏꯔꯨꯕ ꯒ꯭ꯂꯣꯞꯅꯁꯨ ꯈꯪꯗꯦ kayak tadi kan yang kapi. Yan. Kamu udah tuh di mana dah? ꯃꯤꯅ ꯈꯨꯠ ꯑꯆꯧꯕ ꯃꯤꯅ ꯎꯞꯄꯅꯤ ꯑꯦꯂꯥꯁꯇꯤꯛꯀꯁꯦ ꯌꯦꯡꯉꯣ ꯀꯔꯤ ꯄꯥꯏꯔꯨꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯨꯠꯁꯦ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯆꯥꯟꯅꯗ꯭ꯔꯦ ꯋꯦꯔꯤꯁꯦ ꯇꯦꯡꯀꯣꯠ ꯑꯩ ꯁꯥꯟꯅ ꯑꯗꯨꯝ ꯌꯥꯎꯕꯤꯔꯒꯦ ꯇꯦꯡꯀꯣꯠꯇꯤ ꯁꯤ ꯂꯩꯔꯦ ꯂꯣꯏꯔꯦ ꯍꯤꯗꯥꯛ ꯇꯩꯕ ꯅꯥꯎꯆꯥꯒꯤꯁꯦ ꯑꯗꯣ ꯃꯥꯒꯤꯁꯦ ꯂꯥꯏꯛ 40-45 minutes ꯃꯨꯛ ꯊꯝꯃꯀꯥꯟꯗ ꯑꯃꯨꯛ ꯊꯥꯗꯣꯛꯑꯅꯤ ꯑꯗꯨꯒ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖꯔ ꯆꯞꯄꯒ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖꯔ ꯑꯃꯨꯛ ꯇꯩꯗꯣꯏꯅꯦꯕ ꯑꯧ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖꯔ ꯇꯩꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯁꯦ ꯀꯪꯉꯒ ꯁꯝꯅ ꯊꯥꯗꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯂꯥꯛꯑꯒꯦ ꯑꯗꯨꯝ ꯄꯥꯏꯕ ꯈꯪꯕ ꯅꯥꯎꯕꯤꯅ ꯇꯞꯇꯩ ꯊꯠꯈ꯭ꯔꯕꯅꯦ ꯅꯨꯡꯉꯥꯏꯇꯕꯅꯦ ꯀꯩꯅꯣ ꯇꯧꯔꯤꯀꯥꯟꯗ ꯃꯀꯣꯛꯇꯣ ꯌꯥꯝꯅ ꯇꯤꯡꯗꯣꯏꯔꯥ ꯇꯤꯡꯉꯣꯏꯗꯣꯏꯔꯥ ꯑꯗꯨ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖꯔꯗꯤ ꯍꯌꯦꯡ ꯍꯥꯞꯄꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯎꯆꯥꯒꯤ ꯃꯀꯣꯏ ꯅꯨꯡꯀꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯩꯅꯗꯦꯕ ꯃꯀꯣꯏ ꯌꯥꯝ ꯆꯣꯡꯕꯁꯦ Asing. ꯑꯗꯨꯒꯤ ꯂꯧꯊꯣꯛꯁꯦ ꯍꯧꯖꯤꯛ ꯍꯥꯟꯅ ꯐꯒꯠꯁꯤꯀꯣ Si pagalase. ꯅꯃꯥꯏ ꯇꯥꯊꯣꯛ ꯃꯤ ꯌꯣ 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 ꯇꯥꯗꯣꯔꯦꯀꯣ ꯌꯣ ꯇꯥꯗꯣꯔꯦꯀꯣ ꯅꯥꯎꯆꯥ ꯀꯩꯅꯣꯅꯦ ꯃꯃꯥꯏ ꯂꯦꯡꯅꯕ ꯕ꯭ꯂꯦꯗꯇꯨꯗꯤ ꯄꯨꯔꯛꯇ꯭ꯔꯤꯕ ꯅꯪ ꯃꯥꯏ Ay tama. ꯃꯀꯣꯏ ꯂꯦꯜꯂꯁꯦ Ay koi lapodi. Nanti mai lian sih kan? Ki. ꯑꯩ ꯅꯪꯗꯤ ꯃꯃꯥꯡ ꯂꯩꯍꯧꯕꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯁꯤ ꯗꯔꯃꯥ ꯚꯥꯏꯞꯁ ꯅꯪ ꯇꯥꯔꯝꯈꯤꯔꯣꯏꯅꯦ ꯅꯣꯏ ꯗꯥꯗꯤ ꯑꯗꯨꯝ ꯇꯥꯕꯅꯦ ꯁꯤꯒꯤ ꯗꯔꯃꯥ ꯚꯥꯏꯞꯁꯦ ꯁꯤꯁꯤꯅ ꯃꯃꯥꯏ ꯇꯥꯊꯣꯛꯀꯅꯤ ꯁꯦ ꯅꯃꯥꯏꯗꯨꯗꯤ ꯅꯪ ꯇꯥꯖꯔꯣ Okay. ꯁꯦꯟꯇꯔ ꯃꯤꯡꯖꯦꯜ ꯃꯥꯡ ꯇꯥꯕꯗꯣ ꯆꯠꯂꯣ Ah. Kita pakai yang. ꯌꯥꯔꯕ ꯆꯠꯂꯣ ꯇꯥꯊꯣꯛꯑꯣ Untuk ꯇꯧꯔꯣ ꯂꯦꯜꯂꯣ ꯀꯃꯥꯏ ꯂꯦꯟꯒꯦ ꯀꯃꯥꯏ ꯂꯦꯟꯒꯦ ꯁꯦꯁ ꯕꯦꯇ꯭ꯔꯤ ꯂꯣꯏꯔꯕ ꯅꯪꯁꯦ ꯇꯨꯀꯠꯆꯗ꯭ꯔꯥ ꯄꯤꯔꯛꯑꯣ ya ada sih dan tambah jauh. ꯌꯥꯔꯣꯏ ꯀꯔꯤ ꯇꯨꯀꯠꯆꯩ ꯕꯦꯇ꯭ꯔꯤ ꯂꯣꯏꯕ ꯑꯃ ꯄꯨꯔ ꯂꯥꯛꯑ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯆꯥꯔꯖ ꯇꯧꯒꯦ ꯅꯣꯏ ꯕꯦꯇ꯭ꯔꯤꯁꯦ ꯕꯦꯇ꯭ꯔꯤ ꯂꯣꯏꯔꯦ ꯍꯥꯏꯕ Loi sih sampai. ꯌꯦꯡꯒꯦ ꯅꯀꯣꯏꯗꯣ ꯀꯋꯥꯏ ꯌꯥꯝ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯁꯤꯁꯨ ꯌꯥꯎ ꯕꯦꯇ꯭ꯔꯤ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯀꯤ ꯇꯠꯈ꯭ꯔꯕ ꯅꯥꯎꯆꯥ ꯈꯨꯔꯅ ꯐꯥꯟꯁꯤꯔꯥ Kerja. Bisa kok. ꯑꯉꯥꯡ ꯃꯟꯊꯣꯛꯈ꯭ꯔꯦꯁꯦ ꯖꯠ ꯂꯥꯎ ꯑꯉꯥꯡ ꯃꯤ ꯑꯉꯥꯡ ꯃꯥꯟꯈ꯭ꯔꯦ ꯀꯣꯏ ꯀꯛꯄꯗꯒꯤ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯅꯪꯁꯅ ꯀꯩꯅꯣꯝ ꯂꯧꯊꯣꯛꯑꯣ ꯃꯥꯟꯊꯣꯛꯑꯦ ꯌꯥꯝ ꯄꯛꯇꯦ ꯔꯥꯁꯤ ꯋꯦꯗꯤꯁꯇ ꯔꯥꯁꯤ ꯍꯥꯏꯔꯛꯄ Ya ya. Kayak mana ya? ꯍꯤꯔꯣ ꯇꯣꯛꯑꯣ Sih ya. Kita sih pandai lah loh. ꯂꯤꯛꯅ ꯐꯥꯜꯂꯤꯕ ꯃꯥ Nai ya tuh gini. ꯈꯪꯂꯩꯔꯣ Oke. ꯈꯪꯗꯦ ꯃꯃꯥꯏ ꯃꯀꯣꯏ ꯍꯦꯟꯅ ꯆꯥꯎꯋꯦ Kasih tahu tuh. Ay koi kok. Depan pantat kan tahu nih pak. Ya memang. ꯅꯪ ꯅꯨꯄꯥꯁꯤꯅ ꯑꯉꯥꯡ ꯅꯨꯄꯥꯔꯣ ꯅꯪꯁꯦ Ay kayak lebih mau. ꯅꯪ ꯅꯨꯄꯥꯔꯣ ꯑꯩ ꯅꯪ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨꯅꯦ ꯁ꯭ꯀꯔꯠ ꯁꯦꯠꯂꯒ ꯍꯧꯔꯛꯄꯅꯤꯅꯀꯣ Cah. ꯑꯁꯣꯝ ꯂꯥꯛꯑꯣ ꯅꯥꯎꯆꯥꯒꯤ ꯁ꯭ꯀꯔꯠ ꯁꯦꯠꯄꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯑꯃ ꯂꯩ ꯍꯥꯞꯄꯛꯎꯔ ꯈꯪꯗꯦ ꯂꯩꯕ꯭ꯔꯥ ꯂꯩ Yau kah? ꯌꯥꯎ ꯂꯣꯏꯅꯃꯛ ꯂꯣꯏꯔꯕꯅꯤꯅ ꯇꯣꯅꯔ ꯑꯃ ꯍꯥꯞꯁꯦ ꯑꯩ ꯇꯣꯅꯔꯁꯦ ꯁꯤꯒꯤ ꯇꯣꯅꯔꯁꯦ Sila tuaga. ꯂꯧꯊꯣꯛꯈꯤꯅꯨ ꯅꯥꯎꯆꯥ ꯐꯖꯕ ꯂꯧꯊꯣꯛꯈꯤꯅꯨ ꯌꯥꯔꯦ ꯐꯖꯕ Ya ya. ꯂꯧꯊꯣꯛꯈꯤꯅꯨ ꯑꯝꯇ ꯂꯧꯊꯣꯛꯄꯤꯈꯤꯅꯨꯀꯣ ꯁꯛ Oke ꯐꯖꯕ oke. ꯃꯃꯥꯏꯁꯤꯁꯨ ꯀꯣꯏ ꯒ꯭ꯔꯦ ꯒ꯭ꯔꯦ Mana? ꯀꯪꯀꯤꯅꯦ ꯅꯪ ꯉꯧꯔꯤꯅꯦ ꯃꯈꯣꯏ ꯅꯥꯎꯆꯥꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ ꯍꯥꯏꯅꯦ ꯀꯩꯅꯣ ꯊꯣꯛꯄꯩꯗꯣ ꯄꯦꯟꯀꯦꯛꯇꯔꯒꯅꯦ ꯃꯥ ꯈꯜꯂꯤꯁꯦ ꯄꯦꯟꯀꯦꯛꯇꯔ ꯉꯧꯔꯅꯤ ꯁꯤꯅꯦꯕ ꯃꯥꯅ ꯉꯧꯕ ꯍꯥꯏꯔꯤꯁꯦ ꯄꯦꯟꯀꯦꯛꯇꯔꯗꯤ ꯉꯧꯋꯤꯗꯅ ꯃꯤꯁꯦ ꯉꯧꯁꯣ ꯉꯧꯔꯀꯥꯟꯗ ꯃꯥ ꯈꯜꯂꯤꯁꯦ ꯐꯣꯔꯦꯚꯔ ꯉꯧꯔꯅꯤ ꯁꯤꯅꯦꯕ ꯃꯃꯥꯏ ꯇꯥꯊꯣꯛꯈ꯭ꯔꯒ ꯉꯧꯔꯤꯕꯖꯥꯠ ꯑꯩꯉꯣꯟꯗ ꯁꯥꯎꯔꯦ Oke. Saya saya kata minta. ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯧꯅꯤ ꯀꯥꯏꯅꯒ ꯁꯤꯗꯤ ꯉꯧꯗꯦ ꯃꯥꯏ ꯇꯥꯔꯒ ꯂꯣꯏꯈ꯭ꯔꯦꯒ ꯑꯩ ꯇꯨꯃꯤꯟ ꯀꯨꯝꯕ ꯂꯩꯕ ꯑꯦꯂꯣꯚꯦꯔꯥ ꯖꯦꯜ ꯑꯃ ꯍꯥꯟꯅ ꯇꯩꯒꯦꯀꯣ ꯑꯗꯣ ꯅꯥꯎꯆꯥꯒꯤꯗ ꯌꯨꯁ ꯇꯧꯗꯣꯏ ꯑꯦꯂꯣꯚꯦꯔꯥ ꯖꯦꯜꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯃꯤꯌꯣꯒꯤ ꯑꯦꯂꯣꯚꯦꯔꯥ ꯖꯦꯜꯁꯦ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯁꯤꯒꯤ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯀꯂꯔꯁ ꯑꯗꯩ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯀꯩꯀꯥ ꯀꯩꯝ ꯌꯥꯎꯗꯦꯕ ꯑꯗꯨꯒ ꯄꯨꯔꯥ ꯅꯦꯆꯔꯦꯜ ꯉꯥꯛꯇ ꯑꯣꯏꯕꯗꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯄꯄꯌꯥꯒꯤꯗꯣ ꯑꯩꯅ ꯇꯩꯕ ꯀꯥꯟꯗ ꯃꯣꯏꯗꯣ ꯒꯤꯁꯂꯦꯟ ꯃꯅꯝ ꯅꯝꯃꯤꯉꯣ ꯒꯤꯁꯂꯦꯟꯒꯨꯝꯕ ꯌꯥꯝ ꯆꯥꯡ ꯌꯥꯝ ꯋꯥꯡꯕꯗꯣ ꯑꯗꯨ ꯇꯥꯏꯞꯇ ꯑꯣꯏꯕ ꯃꯥꯜꯂꯦ ꯖꯦꯜ ꯇꯩꯕꯁꯤ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯏ ꯑꯧ. ꯖꯦꯜ ꯇꯩꯕꯁꯤ ꯅꯨꯡꯉꯥꯏ ꯁꯤ ꯑꯦꯂꯣꯚꯦꯔꯥꯒꯤꯁꯤꯗꯤ ꯁꯝꯗꯁꯨ ꯇꯩꯕ ꯌꯥꯔꯦ ꯃꯥꯏ ꯃꯤꯠ ꯍꯥꯏꯁꯤꯅꯤ ꯈꯣꯡ ꯈꯨꯠ ꯂꯣꯏ ꯌꯥꯔꯅꯤꯅ ꯑꯩ ꯁꯤ ꯈꯤꯇꯪ ꯇꯧꯔꯒꯦ Sambil tayar. ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯄꯣꯠ ꯆꯩ ꯀꯩꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯍꯥꯞꯄ ꯄ꯭ꯔꯗꯛꯁꯈꯩꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯏꯟꯇꯔꯦꯁꯇꯦड ꯑꯣꯏꯔꯒ ꯁꯨꯝ ꯀꯩꯒꯨꯝꯕ ꯂꯩꯅꯤꯡꯉꯒꯗꯤ ꯑꯣꯔ ꯇ꯭ꯔꯥꯏ ꯑꯥꯎꯠ ꯇꯧꯅꯤꯡꯉꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯀꯩꯀꯥꯗ ꯂꯣꯏ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯁꯦ
좀 더, 더, 조망전 땅 주대요. absorb 그래 맞동다 시기 뉴트리담기 모이스처라이징 로션제 시목 따이비르세 바이타민 E기네 시세 농아이바니 마상 파자게 하야이네 강아봐 세기 뉴트리담기 로션제 따이르다 강아봐 나오자 또 진짜 사스 야 야하이 이 반응 뭐 어쩌네 참지 양 그런 타이밍이 미얀마 이제 밑달래 난 참새, swai 그 어그럭자. 아이 하게 봐. 시제 그 어두 시상부디 그이까이. 아들 직각되네 애들이네 시상부디 그 넘다왜. 시각 보세요 아이 그 마이 섬도 잡아가는 각보도 많이 떠오르는 시각 아까운 안 각도야 시자 하게 봐. 어머. 하이엔 그렇지라. 하이엔가 Mga samdarage, magi masamde, sai sa yam na kino taure duna. Nga sigidi, sidang mo siya lagi hayeng to be continued lagi. Nang sa kino yung mali mo na si, amano mo yung le. 타이밍 미얀마 타이님이 사지라. 나가 타이님이 사지라. 이제 와이 가면 또 붙어봐 타이님이 사지라. Bella, nang bala ini. Yang kira kali apa tu? 참기에 걷다 보자 Yung naman masamnya na kan editor kaya video 루꼬 아니 kaya. 루리 꼬에다 Gimana yung banam video? 나티 코에 받았나 야 Ato nam ge haba video na tu na. 깎아가게 나오고 마 아들이 참만행내 하지 깎고 있다가네 Kau talau dah. 아이 불러 까담 Hoy kalau. 야 또왜 Yang ge sikak po to yang ge. Kaya nang ka ise. Yang kag video ba ni ko ina? Sai ka kije. Ang ko. Kita nga ka o. 까띠는 깎아다 놨대요 아들이네요 까띠 야워요 매진한 거 소리가 나네요 까띠면 어디 까띠면 미따네요 아들이네 Taro ini. 딸이다 아무 깎아도 돼 저거 엄마 또왜 아예 품 아반랑 넣었더니 근데 지금 저거 있네 하이 Ang na ka marom lang hunay ko ka. Ay, mating paja. Kaglao na to horin ka lakadra do dia. 헐, 이행게. 아이, 타고 잠깐 넣어놔봐. 상은 깎여.